Hi mayam, ngasisu bilongjamgi channel na mayam puna putam auchari adu mayam ngasi di room tour daroke mayam puna yengminasi sina hek akhoi makha de kakhalaga akhoi room da sangdoine adu mayam puna room tour si yengminasi da leire sumaina Pada zai na hang do ini nong chu bagi ne mang bagi bagi nong chu bagi mam me balai tha la chu adu ena kharanga na bahai dana pada loi hang tu adu ba maya nong yuri nong su lep te ba hing ju sui ayung ding ju sui nga ngak ti hang adu su na yam bo oi re adu nong yuri ne se mata tu Janga ni janga ga ahamba room mas da leire lam leire mayam sidi kai tawre phi nga ta ngai re no dum chu lei bagi ko kai to ahing chu pas mai na fen adum unga tham doi ni ka sida nai leire mai để si pada hap tre mana buje aure duga sum chatlaga sida kitchen leire kitchen oven jaina makha da ngahan sima ta sengdo aga makha thangdab dagi thangkat tre sima sum leire pack tawrage na akhoi je hoji august loisale aduna september da thola ani yumda aduna pack tawba hawrage na adum thamme Jang api khasu leire ngarang leire pagi smai sum leire sida maroi je maya ngarang aina cham thoga smai na masung kha alam mane adugi smai sum thame sidasu no yure ang tap tare mamang dari ta da mi no yuba ta ngai re Nuga sumla aga sida akhoi phong leire sida koi phong leire tau pum leire sigu pujna akhoi firon ke kalai hamnai asuna kan ka gi pudana kashu hana de khoi luggage kuma ke ga hape adu khara cosmetic khara leire sida aigi ichagi davogi mai leire aduga mayam yam phajaba amna sigi view se ayung ta yeng nuai ba ndau yang do aduga sidaju room amadi attach tawdi ko bathroom de aduga sigi room jima bathroom toilet attach tawe aduga sida ma pan thoga balcony ma sam leire tho aroige firon mayam phawre aduga sonda imnasi balcony ahum ne sida toilet bathroom attach tawbam leire kitchen fangi Jinenge Chiprise inama atomina pipirak pane kuira furini Kise maningi side ne Mange swa hap to ba hape tu mayang ton mapunsi lo sala abane si kauta je kari oram mane Tilo thar mane na tilo mana sabi pat khre sida hinong me am pale anda khuna lam he ga sai saugri ai gi hingol macha macha
ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯂꯩ ꯁꯤꯒꯤ ꯍꯦꯟꯗꯦ ꯑꯃꯨꯕꯤ ꯃꯅꯥꯁꯦ ꯃꯌꯥꯝ ꯑꯩ ꯅꯣꯡꯃ ꯁꯤꯒꯤ ꯀꯔꯤ ꯄꯥꯛꯅꯝꯒꯤ ꯃꯑꯣꯡꯗꯅꯦꯕꯀꯣ ꯁꯦꯝꯃꯒ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯃꯛꯀꯦ ꯃꯌꯥꯝ ꯑꯗꯨꯁꯨ ꯉꯥꯏꯃꯤꯟꯅꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯊꯪꯅꯕ ꯗꯤꯗꯤ ꯁꯨꯇꯤ ꯍꯜꯂꯛꯑꯦ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯕꯤꯕꯗꯣ ꯑꯁ ꯃꯣꯏ ꯂꯥꯡꯗꯣꯏꯅꯤ ꯑꯉꯥꯡ ꯑꯅꯤꯅꯤ ꯏꯆꯥ ꯅꯨꯄꯥꯁꯤꯒ ꯄꯥꯔꯒ ꯑꯩ ꯑꯃꯨꯛ ꯅꯝꯒꯦꯗ ꯂꯣꯛ ꯈꯨꯔ ꯍꯜꯂꯛꯑꯦ ꯑꯗꯨ ꯃꯌꯥꯝ ꯅꯣꯡꯁꯨ ꯌꯨꯕꯒꯤ ꯃꯊꯛꯇꯒꯤ ꯇꯥꯔꯛꯏꯅꯦꯉꯁꯥꯏ ꯆꯪꯉꯛꯈꯤꯕꯗꯣ ꯁꯤꯗꯒꯤ ꯆꯪꯉꯛꯄꯅꯦ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯕꯦꯜꯀꯅꯤ ꯑꯃ ꯂꯩꯔꯦ ꯃꯄꯥꯟꯒꯤ ꯏꯪꯉꯦ ꯅꯣꯡ ꯑꯗꯨꯝ ꯆꯨꯔ ꯂꯩꯔꯕꯅꯤꯅ ꯋꯦꯗꯔꯁꯦ ꯌꯥꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯁꯤ ꯂꯩꯃꯤꯟꯅꯔꯤꯁꯤꯡꯁꯦ ꯑꯩ ꯕ꯭ꯂꯣꯛ ꯍꯥꯡꯉꯦ ꯌꯨꯇ꯭ꯌꯨꯕ ꯍꯥꯡꯉꯦꯅ ꯍꯥꯏꯗꯣꯛꯇꯕꯅꯦꯕ ꯉꯔꯥꯡꯗꯤ ꯋꯥꯆꯞꯇ ꯁ꯭ꯇꯦꯇꯁ ꯊꯝꯕꯗꯣ ꯑꯗ ꯈꯔ ꯈꯪꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯅꯝꯕ ꯏꯀꯥꯏꯖꯔꯦ ꯑꯩꯒꯤ ꯃꯣꯔꯣꯛ ꯐꯖꯕꯤ ꯂꯩꯔꯦ ꯂꯤꯂꯤꯁꯨ ꯐꯤ ꯐꯧꯔꯤ ꯀꯟꯅ ꯃꯊꯪ ꯉꯥꯡꯉꯦ ꯃꯁꯤ ꯄꯨꯟꯅ ꯑꯝꯇ ꯉꯥꯡꯉꯒ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯉꯥꯏꯕꯗꯣ ꯅꯨꯡꯁꯥ ꯁꯥꯗꯕꯒꯤꯀꯣ ꯑꯗꯨꯝ ꯆꯨ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯦ ꯁꯪꯗꯅ ꯐꯗꯤꯒꯣꯝꯁꯦ ꯐꯖꯕꯗ ꯂꯣꯏꯔꯦ ꯁꯤꯃꯗꯤ ꯕꯣꯛꯁ ꯀꯜꯂꯔꯅ ꯁꯤꯗꯩꯗꯣ ꯂꯣꯏ ꯂꯣꯏꯈꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯁꯤꯚꯤꯜ ꯂꯥꯏꯟꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯒꯤꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ ꯂꯩꯌꯦꯕ ꯑꯗꯨꯅ ꯒꯥꯔꯤꯁꯦ ꯀꯟꯅ ꯊꯧꯔ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯎꯗꯕꯒꯤꯅꯦ ꯈꯤꯇꯪ ꯌꯩꯁꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯃꯥꯡꯗ ꯇꯥꯗꯣꯏꯅꯦꯕ ꯑꯗꯨꯝ ꯌꯥꯝꯃꯦ ꯁꯤꯗ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯃꯌꯥꯝꯁꯦ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯝꯁꯤꯒꯤ ꯆꯠꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯃꯤ ꯒ꯭ꯌꯥꯟ ꯇꯥꯕꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯦꯛꯁꯤꯗꯦꯟ ꯇꯧꯔꯒꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯒꯥꯔꯤ ꯁꯣꯛꯑꯒꯁꯨ ꯃꯤ ꯁꯣꯛꯑꯒꯁꯨ ꯌꯥꯝ ꯑꯩꯈꯣꯏ ꯈꯠꯅ ꯆꯩꯅꯕꯗꯣ ꯑꯝꯇ ꯊꯣꯛꯇꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯗꯨꯝ ꯃꯥꯏ ꯊꯣꯛꯄ ꯑꯗꯨꯝ ꯆꯠꯅꯈꯤꯌꯦ ꯀꯤꯖꯩꯌꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯄꯥꯈꯠꯂꯤꯁꯦ ꯀꯔꯤ ꯂꯥꯏꯐꯝ ꯑꯣꯏꯔꯖꯥꯠꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯁꯤꯗ ꯃꯣꯛ ꯂꯩꯌꯦꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯁꯤꯗ ꯂꯝꯕꯤ ꯑꯃ ꯎꯔꯤꯁꯦ ꯁꯤ ꯂꯝꯕꯤꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯃꯣꯛ ꯂꯩꯌꯦꯕ ꯃꯆꯥꯅꯤ ꯃꯣꯛ ꯂꯩꯌꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯈꯠꯄꯁꯤ ꯅꯨꯡꯁꯤꯌꯦ ꯊꯥꯗꯣꯛꯇꯣꯔꯦ ꯈꯣꯡꯅꯥꯡꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯕꯅꯤꯌꯥꯟ ꯇ꯭ꯔꯤ ꯗꯤꯗꯤ ꯑꯃ ꯑꯩꯉꯣꯟꯗ ꯅꯛꯁꯜꯂꯛꯑꯦ ꯅꯨꯡꯁꯤꯌꯦ ꯁꯨꯝ ꯅꯝꯁꯤꯟꯕꯅꯦ ꯃꯌꯦꯛ ꯆꯦꯡꯗ꯭ꯔꯦ ꯑꯩ ꯐꯣꯟꯁꯦ ꯗꯥꯕ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯅꯝꯕꯅꯦ ꯑꯩ ꯐꯣꯟꯁꯦ ꯈꯔ ꯀ꯭ꯋꯥꯂꯤꯇꯤ ꯋꯥꯠꯂꯦꯅ ꯈꯪꯉꯛꯑꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ अदुना मयाम ngasi swai da लोशनजरगे खुशी आ गई आंटी आपने कुछ भेजा था ना यूट्यूब पे हाँ मैंने देखा था कल आज भी देखा कल भी हाँ खुशी क्या है बॉल बोले